अहानबदा सोशल मीडिया साइट ओरिबा फेसबुक ता कोरोंगानबा खुमना थगलकपा वरोल खरे मैम तेंतक थमजगे मीना ललोंग अमा तौरादि अखोइसु ललोंग अमा तौबा ताबनी लोइनमक मागी मागी माइकैदगी होनबा ngakतनी अदुना अखोइ मसेल खतनगदबा साउनगदबा स्टेटस पोस्ट अमता तौबिगनो ngarang eti punna mapan ni soklise drone attack ta haujuk seriously oidre amata haibu wafam su korongan khumana phongdorakli atopa maruiba paukrana ngarang nungdang amadi ngasi ayuk Imphal East ki lamlai kendra gi manung sanma thana pokpi amadi sinam khulda koki militant singna bom amadi nongmai landarakre hari amadi Manipur police commando amadi khulngak singna handuna khuthona khiyari thaudo da thana pokpi da khulngak liba khunja ma sokhiyari amaramdana thana pokpi da laidiba GR gi kambu tholakthuna khuthoknabigi saruk yabagi mahutta lambi da Casper Gari khamjinduna miyoising Chathok sin tawba amadi commando yauna khulngakpasing sanghandana thamki hairi madura commando amadi GR gi kangbuga muknakhi adomaina mak GR gi kangbu duna koki singna laidiba adongi maikaida commando sing sanghandana thamki hainasu pau sina makhatana pali loinana Robin mangang khoirapamna phongdorpo wapam khrana 7 or 8 months kimuki mamangda minai kuki na moirangi car showroom amagi manakta drone bomb thadaraki heyang turbungda miyamna bunker thugai ni haiba numit adudagi hauna laikai maira paibi unabada social media da mafam khuding wari sabada section view soidna drone bombing toroklani haijakhrabani miyam ningsing libra angawai khoina ngangbu wa khajik thajabiyu matungdadi thau thibi irang sagatpa siba satliba aikhoina haibasu khara tabiyu aikhoi yam section de tunglasu yam wakhini hauzik asu luraba situation asida fawba aikhoibu usitaba karyamnaba maita yauri phamungdagi khara sasin thaksilak haibu wafam su phongdorakli Manipur optional gi maikaidagi maruibi I pausung myamna thamjagi anbada anisuba preliminary round pangthokre su Student Union of Kanglai Park sukna sinduna tarak suba suk state level spelling competition 2024 gi anisuba preliminary round amadi Kanglai Park pumbagi taruk suba ariba Manipuri lol Kanglai lol gi wanthok sangdamnaba 2024 gi preliminary round mai park na Manipur University gi centenary hall amadi GS Women's College ki central home da mathangsina pangtokre haina mahairoi lubasi ki sirol aman haidi sirol asina hai spelling competition ki oina category A amadi category B ani ki apunba mahairoi samniga mogdra ka tare na anisuba preliminary round saryakhi ari balol gi wantok sangdamnabagi preliminary round da mahairoi samagani phugumdoi saryakhi hairiba competition asigi khangalabasing hayang September ani gi nungthil pung ani taba matamda mahairoi lup asigi Facebook page ta thagalagani haidi amaromdana numit humni gi manungda sengdokadabani ipsa jiribam branch pu lan uhonana bo honariba keso mangang sana numit humni gi manungda miam khangna sengdokadabani haina International Peace and Social Advancement ipsa jiribam branch ki General Secretary and Kennedy na phongtokre Zaribam da labor lup asigi office ta pangthokpa pawmising unaba amada Kennedy na hai haukiba August 18 gi numidang pung 3:40 da Kanglai imagi masai kol hairiba Facebook page keso mangang sa ko wa miwe mana English ngani ga 13 mamang na thokiba thaudo amagi pauksi akakpa amabu na hongna na post torakpa sina ipsa jiribam branch pu miyam da lana lamjing le amadi CSO singbu lan uhale hairiba miyoi singa dudi masagi phangpham thokpa sarak phangmaga loina waroisin purakre masida nahonana amuk post torakliba keso mangang sa hairiba miyoi sina laibak miyam khangna numit humni gi manungda sengdorakadabani kariguma sengdoktaba tarabade madura tholakpa apapatigi thaudang pumba keso mangang sana pujagadabani hari atopa paomana yanaba purakpadigi mayai lambigi matam kaktaba general strike hayang phawba komthokre apuno mayang Imphal larup committee na haukiba hingnong yaidigi matam kaktaba general strike tawgun haina lakthokhibadu mayang Imphal kendra gi MLA Korounganba Robin ga wapam kharada yanaba purakpadigi hayang phawba komthokre hairi committee asina general strike lakthokhibagi matung ina ngasi ayuk pung khare general strike sagatpasingna mayang Imphal kaithel tholaktuna lambi thingbagi khongjang sangsingki khongjang adu hena kanchilakpadigi mayang Imphal kendra gi MLA Korounganba Robin yauna khongjang loisinga punna mipam pangthoklaba matungda hayeng minister unaduna ngami amadi laumi singi awaba sing khangan magaloinana miyamna taliba wakatsing takshin minaba haina yanaki kariguma minister unarabasu miyamgi apamba thunganba ngamdrabadi lambi thingbi khongjang makhatana sangshin gani haina lakthoki
हिराम असिगा मरी लेना कमिटी की प्रेसिडेंट युमनाम नानावना फोंदोखिबदा मतम सांगना ngami amadi thaumisingna laumisingna thengriba awaba se minister na khangbiduna thabak to onthoklabadi lambi thingbi khongjung yauna punama khandokhani kariguma ona tainabada laklabadi makhata na khongjung sangsinbaga loinana khongjung asida miyamna saugat piu haina phongdokhi panba yabadi ithai damgi thong manga makhangdoktaba amadi damasina maram oiraga khusemgi isau thoktuna mang takraba ngami singi compensation lenga na pithoktabigi mayukta hawkhiba ing nungyai mayai lambi da matam kakta general style lathokibani hainasu pawsida makhatari makhasa tharak poina to papomna tripura gi narayana kunthrago homdoi suba imalol gi numit thorom pangdokre imalol ngang bai hek lep khibada malem gi laimai digi mitei kunai marai sai tharakani dr kiran hendrembam narayan khamara punbalup tripura patriotic writers forum power Tripura amadi Manipur samnara ngarang numidang weram Tripura gi narayan khamar kuntragom suba imalol gi numit thorom pangdokre thawra maduda power of Manipur gi president naurebam khambaluang na thoiba mithungle Manipur Sahitya Parishad Tripura gi president langoljam biramangol na akhanaba mithungle namadi narayan khamar Tripura gi social activist khetrimayum joykishor na thawramapu ena sarugyakhi thawra madura social activist Dr. Yangkhom Begesandra, Dr. Kiran Yandrembam, Pawap ki Secretary Rakesh Norem, Founder Secretary O.C. Mairamadi, Foramasigi Tripura Branch ki Advisory Board Member Khetrimayu, Madhavina Singhmana, Special Guest of Honor Oina Sarugyaki, Tharamadu ki Manungsana, Pawap Manipuramadi, Narayan, Khamar Apun Maluk ki Maikedi ki Tripura ki Saknairaba, Nat Sankritan Artist Guru Mayup Nityai Sharma, L. Boboda, Kanta Amadi Cultural Activist Case Hais Brajendra ki mafamda sakhang se pidun ikai khumna busukhi loina Tripura bona loba exam na Tripura gi mitei sing marakta thoidongna awang thakta mai paklakraba mahiroi manga da su ikai khumna bukhi thoram sigi manungsana Manipuri Language Advisor Board Sahithi Academy New Delhi gi member Khoshnam Ongbi Bimolana Mapu oiduna National Poiter Smith ki thoram amas pangtokhi thoram adu Manipur gi Dr. S Ibungo Chauba Yamuna Larinjam Sauba Haikam Tripura Lamdam gi Aibi Langoljam Minamadi Khetrimayum Madhavina Singhu Saknairaba Aibi Kyana Sailing Sing Pathoki Thauramadu gi Manungsana Manipur gi Thauramadu Sarugyakiba delegate Taragani to the Su Ikai Kumnaki Thauramadu special guest oina Sarugyakiba social activist Dr. Kiran Yandrembam Fungdokibada Manipur gi mitem ama oina aikoina aikoigi imalol si hek ngangba lepkibada madem gi lemai digi mitei kunai si nongmu gi marai sai tharakani maramusna aikoigi lol asibu amadi kunai sibu kanana bi asoba yanglen saru oiriba Manipuri lol asi ngangbada khak ikai roidabane lol asibu ngangduna lol asi aikoigi iek leizari habigi sakthoksabu phawbu loinana nipan subu sidul sallaba imalol asibu protect tongnoba lengana matam super hona bigadabane ki thauramasi sinbagi matangna Power of Tripura gi Advisor Board Member Ningombam Pranayana Thauram gi nungyoeba warol thamladuna haikibada Tripura lamdamda lairiba mitei khoina hiram kaya da sakhatpa amadi thauna phona atai furup singi mang de hingba ngambagi amata ngairaba lambi di haurakliba Tripura gi angang sing mairoi sing mai masing tambada akan mamieng sangduna atai furuki mairoi sing digi makok thongma ngamba IAS, IPS, Doctor, Engineer amadi business ta mai pak ngamba kaya putok putang ai fadi aikoi gi setmilon fakat hanbadana tana mitei aikoi gi puwari ga sagona tuna laklaba lol mayek nat chanabi amadi mitei singi saktam matam suppada ngak tuna atai furup singi mamangna sakthokna hingna bo hotna mina si haiba mayamna thamjari makasa tharak poina topa pawmana Indian Medical Association na Kolkata rape amasum murder case crime singi wopum kyap khalakli Arzikar Medical College and Hospital gi rape amasum murder case adugi evidence kaya temper tawi habigi wathok leiding marasida Indian Medical Association gi maikei digi thaudok thokpam crime sing aduda non expert ani laikhiba adugi matangda wang kaya hanglakli association asigi wapam asi Kolkata police na horakhiba sayolamada crime sing du investigators sing na thabak ning thina paikhanabigi damak kanamat sanghandi haina phongdorakhiba dugi nong maleraga phongdorakpani INA gi Bengal State Branch ki maikei digi phongdorakpada Kolkata police na fingerprint expert ni haina crime scene yohon khiba du atopa hospital amagi first year trainee doctor am oiramki ma Set Sukhalal Karnani Memorial Hospital Surgery Department ki postgraduate ki ahanba sahida trainee oina leiriba doctor ni
मा करमना फिंगरप्रिंट दा ओइरखिबनो हाइना हंगलखि क्राइम दुगी वीडियो ममांग आरजिकार मेडिकल हॉस्पिटल की प्रिंसिपल ओइरंबा डॉक्टर संदीप घोष का यामना नकनबा मरी लेनबा विरूपक्षा विश्वास यावखिबदुना करंबा ग्राउंड नो हाइना INA की मेंबर बाबी घोष नंगलि अदुबु विश्वास न फोंदोरकपदा महग यावखिदि मा की फुरित मसु मानबदुदा मागी ममिंग पंचिलकपनि हाइना मीडिया रा फोंदोरखिबनि मरा असिदा CPI ना डॉक्टर संदीप घोष वंग सतखिबदा थाउदोरो थोकलबा मतुंग पुंखाय अमगी मतुंगदा थेंगनबा पाव पीरिबनो हाइना फोंदोखि डॉक्टर संदीप घोष पाव पीद्रिङै मंगोइनना हॉस्पिटल की अथॉरिटी ना लैखिदरा पियदुगी ममा मपादा हाना फोन तौदुना मचानुपी अदु सुसाइड तौदुन सिरे हाइना पाव पीरमबनि हाइनासु पावसिदा मखाताना पल्ली अतोपा पावमना तमिलनाडुदा AI खुमांग सॉक्शन हननबा CM स्टेलिना गूगल अमसुम माइक्रोसॉफ्ट को खुयेक पिनखरे तमिलनाडु की चीफ मिनिस्टर MK स्टेलिना USA की खोंगचत का मरी लेना मफम अदुदा लैबा मलेम की टेक्नोलॉजी जाइन ओइरिब गूगल अमसुम माइक्रोसॉफ्ट की ऑफिस सिंग सत्तुना मा की स्टेट अदुदा AI की हिरम द खुमांग सॉक्शन हनबा यानसे कया खुयेक पिनखरे यानसी अदुना मखाताना तमिलनाडुदा सेमी कंडक्टर सिंग अमदी स्मार्टफोन पुथोकपी खुदोंचाबसु हेंगत हलगने हरि मा की स्टेट अदुगी स्किल डेवलपमेंट प्रोग्राम यावरिबा नन मुदलबन की मखादा गूगल का खुयेक पिनदुना स्टेट अदुगी नहा लाख कुल्लोम स्किल पीगदौरी खोंथांग असिना स्टेट अप सिंगा MSME सिंग अमदी रूरल इकोनॉमी द नहा सिंग अदुबु तुंगी दमक सेम सारबा पंगल ओइना पुथोकननबा पंदमनि हाइना चीफ मिनिस्टर स्टेलिना मखाताना हाइखि यानसी अदुद नतना माइक्रोसॉफ्ट अमसु लिंक्डइन की CEO ओइरिबा रायन बोलांस्की न लुसिंग ऑफिशियल सिंग उनदुना तमिलनाडु डाटा सेंटर सखथोखननबा मसुम ग्लोबल कैपेबिलिटी सेंटर हौदोनबा वरी सनखि कंपनी एदुगा AI की स्किल की मतांगसु वरी सनखि हाइनसु पाउसिदसु मखातानसु फोंदोरखलि अतोपा पावम कुकी सिंग नोंमै पीरिबे सिंग थिजिननबा TSA न खनखरे थादाउ स्टूडेंट एसोसिएशन TSA जनरल हेडक्वार्टर मणिपुर की सेक्रेटरी जनरल न थादोरकपा सिरोलमगी मतुंगिना थादाउ स्टूडेंट ऑर्गेनाइजेशन म्यांमार की प्रेसिडेंट जनरल सेक्रेटरी अथुब मतमगी मनुंगदा मखाताना म्यांमार की मणिपुर की करंब ऑर्गेनाइजेशन दा नोंमै मरु सप्लाई तौबु थिंगनबा थिजिनबियु हाइना TSA की मेकेडी खनखरे सेलसना मखाताना थादाउ की म्यांमार लेरिब स्टूडेंट ऑर्गेनाइजेशन मणिपुर की थादाउ कम्युनिटी दा सेपरेट एडमिनिस्ट्रेशन तानबगी मिंगदा थादाउ ट्रैक की लुसिंगबा टी माइकल लमजे थांगहाउकिप प्रेसिडेंट TSA जनरल हेडक्वार्टर की युमना खुलाई पाइबिसिंग अहुमलक सुबा एटेक तखरे रमसिगी मतन म्यांमार लेरिब थादाउ ऑर्गेनाइजेशन कुकी मिलिटेंसिंग न पाइरिब अपब मखल की नोंमैसिंग कनाना पीरिबनो हाइना थिजिनबियु ग्रुप असिदा नोंमै पीबसिंग थिंगदुना मणिपुर मखाताना इरांग थोक्तना बहोनमिनसी हाइबु उरोइना थादाउ कम्युनिटी बुंगाक सेंसी हाइना TSA मणिपुर की सिरोलमन हाइदि तेंदक पातोपा पावमना काउट्रुग अमदि कदंगबान कुकी थियोरिसिंग ड्रोन सिजनदुना बॉम्ब थादरकपमदि अपब मखल की नोंमैसिंग कापसिंदुना सतरकिबा लांदाद लैखिद्रबी ngangbam ongbi सुरबलागी हक्सांग लानसिगी मतंग लैंगा यानब पुरक्त्रिब फावबा लौरे हैना फयंग मैकेगी मियामना फोंदोरक लेहरि लोइसलक पोइना तोपा पावमना TKM ना UDI गा पार्टनर ओइना थबक तौरगनी व्हीकल फाइनेंसिंग सोल्यूशन पीनबगी दमकता टोयोटा किर्लोस्कर मोटर ना यूनियन बैंक ऑफ इंडिया गा पार्टनरशिप की खोंगतांग लौथोखरे TKM की वाइस प्रेसिडेंट सवाई मनोहर फोंदोखिबदा TKM ना लखोलक्लिब खोंगतांग असिना कस्टमर सिंग द व्हीकल फाइनेंसिंग की सोल्यूशन पुरकपुर असब खोंगतांग अम ओइरगनी रूरल अमदि सेमी अर्बन एरिया की ओइना मरु ओइना कानाबु ओइगनी हनिस फोंदोखि यूनियन बैंक की जनरल मैनेजर अरुण कुमार ना ऑक्टो फाइनेंस प्रोसेस की मतंगदा बैंक ना लोब खोंगतांग सिंगी मतंगदा वाफों क्या थांगि हाउस कोइनदि म्याम पाउ सि मतंग सलुशन जरगे मसु म्याम पुना नौपा अपडेट ngamiनसे